Palace Compound Mipam Pangthokpagi ayaba pikidre Rahul Gandhi gi Bharat Jodo Nyaya Yatra Khongjomdagi lamtharagane Congress ki lusingba Rahul Gandhi na luchingduna lagliba January 13 dagi Manipurdagi Mumbai fawba chatkadaba Bharat Jodo Nyaya Yatra Khongsat Hapta Kangjaibungdagi akaknaba miyoi khara khaktamak saruk yaduna lamthabagi ayaba laingakna pirakre Hiram asiga mari lainana Imphal East ki District Magistrate na thokpa order amagi matungin na hai MPCC ki President K. Megachandra na Hapta Kangjaibung asi Bharat Jodo Nyaya Yatra ge Dice Vericate amasung miyam tinbagi sinlang naba January 10 dagi Taraga mari fawba sizinabagi ayaba pibinaba office asida haijarakhe Loinana Imphal East Police ki SP nasu haukiba January 5 da Bharat Jodo Nyaya Yatra haudokpagi thauram asi miyamna tingani haibagi thajaba lei Manipur gi hauzik oideba phibam asida asigumba miyamna tinba thauram ama pangthokpa haibase law and order gi khudong chadaba mayoknaba yai hainasu office asida khangalakhe makhatana office asina January 5 da Manipur lenga ki Home Department ta hiram asigi matangda khanabina bache thakhe masigi makha tarakbo oina ngasi Home Department ki Joint Secretary na khangalakpagi matungin na hauzik oidiba Manipur gi law and order gi phibam amasung Khongsat lamthagadaba numit haibadi January 13 da First MR gi Banquet Hall da Chief Minister Minister Singh MLA Singh amasung civil amade police ki makok thongbo officer Singh saruk yaduna Armed Forces Veterans Day gi thauram pangthokadaba leibana Bharat Jodo Nyaya Yatra asi hapta Kangjaibungda akaknaba miyoi khara khaktamak saruk yaduna khongsat adu lamthabagi thauram pangthokpa yaragane loinana khongsat lamthabagi thauram asida saruk yagadaba miyoi singi maming mathasu mangjawnana office asida pisilakadabani hainasu order aduna makha tare adumoinamak Manipur lengakna matam sana ayaba pidaba made hapta Kangjaibungda khongsat lamthaba khaki ayaba piraga mifam pangthokpagi ayaba pirakhidabana maram oiraga Bharat Jodo Nyaya Yatra khongsat lamthabagi thauram khongjomgi lanai mafam amada pangthoklagani haina Manipur Pradesh Congress Committee gi spokesperson amana pause asida phongdorokle spokesperson aduna pause asida hai Chief Minister na hapta Kangjaibungda khongsat lamthaba khaki ayaba piraglaga mifam pangthokpagi ayaba piraktabana AICC dagi ayaba lawduna khongsat lamthabagi thauram khongjomgi mafam amadagi pangthoknaba warep lawgane lamthagadaba mafam ase khongjom khalibasigi maruoiba maramde kumja lising amaga chanipan marfudraga mathoida aroiboina soknakiba Anglo Manipuri wargi mafam oibanina mafam asigi maruoiba yenglaga thauram pangthoknaba phirep lawbani haire Nakalamaromda Bharat Jodo Yatra lamthabagi thauram hapta Kangjaibungda pangthoknanaba ground permission pibinaba mari lainaba singda haukiba January 2 dagi haijakhrabasu ngarang fawba laingaki maikaidagi paukhum amata piraktavadagi ngarang MPCC gi President Kaisa Megachandra lusingba mihut kangbu amana Chief Minister unaduna wari sakhre Chief Minister unaruraga thorakpada CM Banglo mamangda paumi singa unaba mada K Megachandra na paumi singda hai Bharat Jodo Nyaya Yatra pangthokodoriba mafam hapta Kangjaibung asi laingakna ground permission pibinaba haukiba January 2 da che thavane ngarang numit mapani suraba phawba confirmation pibidabadagi Chief Minister dagi confirmation lawba changbane adubu Chief Minister na mafam asi ayaba piroi hairakle atopa maram ama phawba hairakte satkadoriba khongsat asidi party gi firal phawba sijinagadaba natte tongan ba state singi Chief Minister Singh MLA Singh amadi MP Singh na saruk yaduna yamna ingna tapna khongsat oina chatkadabane masida kanagumba matana akaiba oigadaba laingak hungadaba natte adubu laingak asina yaba pidaba ibasi yamna laibak thibane laingakna mafam pidrabasu yamna ingtappa democratic oiba constitutional oiba amasung miyamgi oiba khongsat ama oibanina January 13 dagi haugadoriba khongsat asi sungsoi soidana pangthoknaba thaurang tauragane numit humni marini da hairabanina Laibaki thakta pangthokadaba thauramnina war footing da hing tumduna Thaubalgi Khongjom War Memorial gi mayoknabada leiba lanai mafam amada soidana pangthoknaba silanglagane laingakna law and order fagatle haina laujarabasu ingtappa miyamgi khongsat asigi ayaba pidaba sedi law and order gi phibam phatri takpane masi laingak asina miyamgi hakmatpane loinana constitution na ikoida pidiba right sing phangandre laingak asida thajaba thamdre maram aduna Bharat Jodo Nyaya Yatra asi hena tangai fadaba leirakle hainasu mahakna makhatana phongdokhe